Akasbani Imphal Nayani Devi na pau pajari ahanbada maru oiba pau KCP taibang anba group ki miyoi sing hujing hakim mamangda khulai thadoktuna Manipur sarkar da changjakre Manipur da NRC tawdana census pangthokpa yaroya haibadabi taksinduna campaign for just and fair delimitation na kauba general strike na mahusagi punchida chauna kaiba thokle Jharkhanda mahiroi singna numit kun marini chukna wakat khongjang changsillaklaba tungda Raija Sarkarna JSSC CGL examination cancel tawkhre amasung tarani thoi suba BRICS environment mantri singi mifam bharani yumbo oiduna ngasi New Delhi da pangthoklagani Kanglaipa Communist Party ke sibit aibangan ba group ki miyoi sing khulai thadoktuna hujing hakim mamangda Manipur sarkar da changjakre Imphal ge ahanba Manipur Rifles ki parade ground da pangthokpa makhoina mahusa gi punjida halakpagi thauram homecoming ceremony da punna kadarni phutarukna khulai thadoktuna changjarakhe thauram aduda Mukhyamantri Yumnam Khemchan Upamukhy Mantri Lo Sidi Khoyauna Manipur sarkar gi home amadi tongan ba bibak singi makok thongba official sing saruk yaki mahausa gi punjida anjillaklaba sing adubu taramna wokla duna Mukhyamantri na hai raija asigi chawkhatpa haiba si mapung phana hanti leraba matamda ta oigadabani maram aduna khulai gi mapana chawkhatpa purakani haiba si yaroi khangduna ngasi khulai thadokliba punamakpu mahakna taramna okli amasung ikai khunnabu utli haikhi Asigi taibagamba group ki miyoi nipuga taruk khulai kun godoinana asigi function si koi revised surrender cum rehabilitation policy 2018 ni wakadani masida tha kuntra taruki sengi tengbang wena kada singda koi pijagani amadi palak mari fixed deposit amasu amakanda state amagi sakoi paibasi shanti raksa lerakanda police ki administration mapung pana mapang kalaganda amadi praja singla Nomai pining we offer Chado card with Puna. I knew a Bava, Levakam, the door would be a shake of the Manipur ge Raja Sabha MP Adhikari Maim Sarda Devi bu Donan Mantraloi Consultative Committee ge member hablak bada Mukhyamantri Yumnam Khemchan mangon nungai ba phongdokli social media da taglak ba warulama da Mukhyamantri na hai mahaki experience hai singba masung organization ge tabakta hai singba aduna awang no problem dam yai phana ba amasung chawkhat khongjeng yangsil hanbada chauna thaudang ya ba ngamlagani Manipur da NRC tawdana census pangthokpa yaroya haiba yauna tongan badabi sing takjinduna campaign for just and fair delimitation JFD na kaukhiba pungni funipan gi general strike na maram oiduna ngasi ahanba numita Imphal amasung tampaki atai jila singda mahausa gi punchida chauna akaiba thokle Imphal da khairamban kaithel yauna atai mafam sing da leiba kaithel sing phamnadre pharmacy natana atai dukan sing hangnadre lambi da passenger puba gari sing amasung atai jila singa phauna bagari sing cendre mahiroi sing school college sanadre Imphal gi maru oiba lambi singi mafam kaya da miyam thoruktuna lambi thingba ui general strike asigi yanglaga Imphal manu amasung akoiba da ngak selge akanba section tawrang lokhatle Tampaki atai jila sing Bisnupur Thawbal amasung Kakching da su bana sina chauna akaiba pire aikhoi gi Kakching paumina hai Kakching jila gi maruoba kaithel sing phanadre dukan sing hangnadre thawpam sing su thonglole lambi da gari chathok chachin tawdre jila si mafam khara da miyamna lambi thingba amasung lambi maya da tayarna chingba mai thaduna chathok chachin thingbagi paulei adum moina hojik phawbagi oinadi pamdaba thodok thopagi pauleite General strike asina marum oiduna ngamkhai jila jiribam da som ahuja ke punsida chauna akaiba pire aikhoi gi jiribam paumina hai kaithel dukal amati school college na chingba mata hangnadre adumoina mak national highway contract taret Imphal jiribam lambida nomagi changdaba yadaba pochai puba gari chamaya ngai chekchina ngak senduna ngasi ayuk Imphal ge damak jiribam thadokre gari sing adugi manungda LPG tanker kunipan petrol taranipal diesel tara masung chana thakna puba truck marifuni thoi yauri hojik mal thana yawba gari kaya jiribam da panduna leiri amaromda general strike saugat pasingna tholaktuna lambi thinglabasu security ke akanba section tharang lokhatpana pamdaba thodok thopagi paudi leite
Nongchup Bengal gi Birbhum Jila gi Manung Chanba Tarapita Laiba Hotel Amata Ngarang Ayuk Angan Bada Mai Chake Batawdok Aduda Meghalai Degi Chai Hinauriban Nupa Macha Ani Amasung Nupi Amayauna Mioi Manga Sire Mai Chakpa Duda Lake Hidraba Singi Imungda Lupa Lak Ani Ani Tingbang Piragani Ahena Meghalai Sarkarna Lauthokre West Garoi Hills ki Dalu Dagi Mioi Manga Lake Hidaba Duda Mukhyamantri Konat ke Sangmana Thamoi Jungna Awaba Phongdokli Mioi Singadu Lai Kuramnabagi Mandir gi Sar Tarapita Chatkibani Hotel Aduda Panduna Lairamba West Garo Hills ki Atopa Mioi Tarukti Asoyangam Yaudan Kallahore Awaba Nanglabai Imung Sing Aduda Piba Yaba Tengbang Pibinaba Meghalaya House ki Additional Resident Commissioner ki Office na Birbhum District Administration ga Puno Honari Meghalaya gi Hanagi Mantri amasung BJP Legislature na Nongchup Bengal gi Mukhyamantri Subhendu Adhikari da Meghalaya gi mi manga yauna mioi nipan sikhiba mai chakpagi tawdok adu thijanaba fact finding team ama thabinaba haijakre Nagaland gi Raisa Sabha MPS Phangnon Konyak bu BJP gi National Secretary Hakre dol adubu seba tawnabagi daita sinapi pagi damak mahangna Pradhan Mantri Narendra Modi amasung BJP President Nitin Nabinda tawbimal kangba uli BJP Nagaland ki Nagaland State President Benjamin Yepkhomina Srimati Konyak Puthagal Adona Mahakpudol ki National Secretary Hablakpa si Nagaland amasung awang nupok lamdam apun bagi chawtok chaningai ni haiki Numit nini ki Mizoram Vidhan Sabha gi Nongju Mipam Tha ki Kunmanga digi ahoragani Mipam Aduna Romin Rail Sak Angche bu Mizoram gi official song oina season ana baware Logani August 16 suti oibana mathangi numita muk Mipam Makha chathagani tabiriba pawasi Akashbani Imphal dagini Jharkhand mahero singna numit kun marini chum awakat kongjang changjilak labatung da Rajya Sarkarna JSSC CGL examination chan araroi haina cancel tawkre private agency TDPL na loba thabaki atai parikha singsu cancel tawkre wafam adu lauthorak badagi ranchi da kongjang changsilba mafam singda harau da yamba phongdong akhi adumoina mang CBI bu tijinanba haiba wafam adu di lekhai ta dana leiri Akashbani ki Pamina Hai JPSC amasung JSSC ki inkumjali singani taramari ki jatarakpa parikha singsu kumna thijalagani haina lauthokre Mukhyamantri Hemant Soren na sabapati oidano pangtokiba Mantri Mandal gi akhanaba mifam amana warip adu laukhibani Tarani Thoisuba Big Environment Mantri Singi Mifam Bharan Yumbu Oidonunga Senior Delhi da Pangthoklagani Environment Forest amasung Climate Change gi Mantralayna Hai Mifam asida BRICS Leibak Singna Environment ki matang da hena akupa warol sing khanagani BRICS Environment Mantri Singi Mifam adu Kendra gi Environment Forest amasung Climate Change Mantri Bhupendra Yadav na sabapati oigani Mifam asigi thimdi Building for Resilience, Innovation, Cooperation amasung Sustainability haibasini Bharat na BRICS Environment Working Group na khanagadaba mapung oibo wapam mari puthokle madugi manungda punamaki kanagadaba punchimai hing umang sengbatpa umang mai chakpa thingnaba onaba amadi circular economy yauri Nepal ki Rashtrapati Ramchandra Pogdel na Bharat Lanmi ki Makok General Dhira Seta Nepal Lanmi ki Honorary General ki Phamlan Thokre Kathmandu ki Sital Niwas tangarang pangthoki ba thauram amada Rashtrapati pham adu lanthoki bani thauram adu da Nepal ki Uparashtrapati Ramsaya Prasad Yadav Mapal thauram mantri Sisir Khanal Nepal da laiba Bharat ki Ambassador Navin Srivastava amasung Nepal Sarkar ki makhok thongba official sing yauki General Dhiller Seth Nepal Lanmi ki makok General Ashok Raj Sigdel na batan tawrakpadagi Himalay gi lebak aduda chatkibani aroiba da maruiba pawa mo KCB taibang ba group ki mioi sing aujing hakim mamang da kulai thadoktu na Manipur Sarkar da changjakre Manipurdai NRC tawdana census pangtokpa yaroi haiba dabi taksinduna campaign for just and fair delimitation na kaupa general strike na mahusagi punchida chauna kaiba thokle
झारखंड माहिरोइसिंगना नुमित कुनमरिनी चुमना वाकट कोहंजंग जंगजिलक्लबा तुंगदा राज्य सरकारना JSSC CGL एग्जामिनेशन कैंसिल तौख्रे अमसुंग तारानिथोइ सुबा ब्रिक्स एनवायरनमेंट मंत्री सिंगी मिपहम भारत युम्बु ओइदुना ngasi न्यू दिल्ली दा पांगतोकलागनी पाउलोइजरे।